People's Union for Civil Liberties PUCL report mamit tangba mina samu yengbagi report kummani sanjoy. Delhi based tauba People's Union for Civil Liberties PUCL organization asina August 20 da Press Club of India da phongkiba Independent People's Tribunal on the ongoing ethnic conflict in Manipur haiba lamai 694 panba report asigi chapter 1 gi pera ahum da report tauriba May 3 2023 da thokiba kangluf ani gi ethnic conflict asi maitai militant sing aramai tengol amadi mitai lipun haiba maitai militant sing na valley area da khundariba Kuki jo sing da attack tawraki madugi laman khumba oina hill area da Kuki jo sing na maitai sing da amu attack tawbani haiba report asi yumfam yaudaba mapung fa na lanba wafamni hariba ranba report asi na hojik state asida santi hanjilakba haurakliba journey of peace asida akaiba piba oina thokani amadi amuka hena pamdaba thodok sing thoraknaba amadi kangluf ani gi nungsi chanabada Singsep thaba oina thokani maram asina High Court of Manipur na state asigi miyamgi interest so aliba aranba report asi chumthognaba PUCL hariba organization asigi mathakta logi matung inna su moto case ama lokhatfam thoi haina social worker Sanjoy ahan themna mari leinaba pumna maki pungning chingsilakli Manipur asi yelongai dagi chingama sung tamani pullaga semlakpa yellow furup sing amadi kuina leiminaraklaba ethnic group kontra henbana punna nungsi chanana amato oina hingminarakli balamdamni Asiguma nungsi chanana hingminarakli ba furup singi nungsi chanaba thugainaba mainland India gi media housing lanai organization singna itatatana silakpa asi laibak thibani matung dadi furup singi marakta singsep thanaba honaba madi nungsi marida hu kamsinbagi mahuta punba Manipur ama sagatpa ngamnaba chingta mani gi furup pumna makna kanna honarabadi Manipur hena santi leiba hiram khudingda lamba binaba leitana chawkhatpa lamdam ama oiba ngamgani haiduna warauriba furup singbu pungning phathabiba thembibaga loinana peaceful coexistence ta mateng pangbiu haiba wafam su thamlakli sanjoy ahan themgi cherol asin hai madudi natana tha kungani pan suraglaba hana sunaba watho asigi matangda achuma puthokna ba thijilibani haiduna maru oiba kanglu khudingi lanai mioi CSO sing religious leaders sing senior citizens sing intellectual and cultural activists amadi student organization sing imalup sing imihut pumna mak marik chumna unadana hekta asuklu raba wathok lanthok asigi report fongbasi mamit tangba nupa mari na samugi tongan ba saruk paihalaga Samu yengbagi wari tagani hairi loinana siguma mapung fadaba amasung nakal namatagi oiba mapung fadaba report asina state asida communal tension hena leihanduna tangdu leitaba hanjil hanbada khurau thangani haiba wafam su thamlakli Security Force ki kangbuna Chuarsanpur amadi Thobal district tagi masing yamlaba nisagi polam singa konana mioi taruk fagatkhre Security Force ki kangbuna mayai ka banisagi mayok ta tharakpa traffic khongjangi manung chana tha asigi kungani thoi amadi kunga humdoida brown sugar amadi WY tablet lalonbagi thabak chathaba mioi taruk fare hairi police ki pawsi na hai tha asigi kungani thoi da kangnaba paw ama fangbadagi Chuarsanpur district ki manung chanba Songsingbov Thingkhang Phai village ta leiba yumama da thiba humbagi thabak chathabada tongan ba sob case kunda haptuna thamlamba lupa lakh ahumga lising marfuga da red wrong imamal oigada ba brown sugar gram chaniga kunthra ga taruk fagale hairi police ki kangmuna makhata na thijin humjin bagi thabak chathabada yumadu singhat subdivision gi manung chanba tangpi jol village ta gi Mr Chinsia thang yangkhagini thoi kauba mioi amagini haiba khangmangam badagi mioi aduso fagatpaga loinana wahang pahong chathari hari amarom nangarang Manipur Police CRPF amadi BSF ki apunba kangbuna lilong usoi pokpi amadi kyamgai mamang laikai Tharau rok ta laiba yum singda chathakiba operation da su yumbu oiriba mioi asidagi WY tablet methamphetamine kg aniga gram kungata red amadi WY tablet gram nifuga manga konana mioi manga fare hairi faraba sing aduna lilong usoi pokpi Tharau rok tagi MD Mustaqim kuntraga mapan MD Arif kun lilong makha lekai dagi MD Ajit kuntraga nithoi mistress Ruhima kungata ruk amadi kyamgai mamang lekai dagi MD Baboy Elias Yahya Khan kuntraga manga kawi makhoi dagi drug sing aduga loinana mobile handset taruk drug puthok pusin tawbada Sijinaba Duster registration number ML05L0490 Alto car registration number AS05N7322 amadi drug hapada sijinnaba empty plastic container chamaga kun fagat ki hairi pawsi na hai chathaki ba operation aduda usoi pokpi Tharau rok tagi MD Mustaqim kunthagama panasi 2022 da Assam police na Guwahati da heroin sapon kef Chaniga mangaga konana fabadagi chahiyani jail da lairaba matung chahiya sigi January thada thadorakhibani aduga MD Baboy Elias Yahya Khan bukumza 2020 da Guwahati da WY tablet lising taret ka konana fabadagi jail da lairaba matung kumza 2023 da bail da thadorakhiba mioi ni hairi
Bharatna athuba matamda malemgi khwaidagi chawba economy oiba ngamlagani PM. Bharat asi khwaidagi khongjel yangna changsilagliba economy oirakpaga loinana athuba matamda malemgi khwaidagi chawba ahum suba economy oiba ngamlagani haina Bharatki Prime Minister Narendra Modi na phongdokre. Wafam asi ngarang New Delhi da pangthokpa thoram amada Prime Minister Narendra Modi na wangangladuna phongdokhibani mahakna makha tana hai Bharat asi mapangul kanba amadi akhang kanba leiba ama oina tai leibak-singna asa tawi leiba asigi infraction chang namely Interestu hantabaga loinana forest reserve mapangam kangkhalakli akhang ahi singi mot matung ina Bharat na malemgi chawkhat thorangi lamda mateng pangliba se athuba matamda chada kun yorokpa yai reform perform amasung transform haiba mantragi makhada malemgi chawkhat lambida thengtha haliba singa sidi Bharat na ingkhatpa ngambagi sakti adu leirakle haiki PM na makhata na phongdokhibada tha khudingi domestic investor lakh kaya marum na SIT gi khuthangda market singda lupa koti kaya marum thadaragli Bharat na Make in India G5 sem na bathabak paikhali semiconductor ga mari leinaba factory sing Bharat ta leiba Hourakle chahi asi loisilakpada leiba asida sajaba Make in India gi pothok sing kaithel da phangba Houragani haukiba chahi taraga mathoi asida Bharat na space mission humpu pangthokpa ngambada nungai basu phongdokhi nupi amagi hakchang phangle New Delhi gi Dwarka district area da Dabri police station na kon mafam amada notice tagi oiramba yai haina chingnaba nupi amagi asi bhakchang leiramba thengnakre asi bhakchang adu park nala manakta bora khaw amada hapchilaga leiramba thengnakhibani naha oiribi nupi adu gi hakchang da heart love sign gi amuba tattoo yeklam bagal doinana RR haina iramba thengnakhi nupi adu chawrana chahi kunlong gi lenga oiramba yai hairi WY tablet kg ani fare Manipur police CRPF amadi BSF ke apun mati mamana mioi manga WY tablet kg ani ka konana fare farba mioi sing adu dilong usoi pokpi Tharau Rok tagi Muhammad Mustaqim kuntraga mapan Muhammad Arif kun Lilong Makha Laikai dagi Muhammad Ajit kuntraga nithoi Ruhima kun gataruk amadi kyam gai Mamang Laikai dagi Muhammad Baboy atopa ming Yahya Khan kuntraga mangani hairi Mustaqim gi yum dagi WY tablet kg 2.27 Baboy gi yum dagi gram 45 mobile handset taruk multiple account ledger amadi diary duster gari ama amasung alto car ama fagat pangamki hiramasigi matangda police na case ama lakholaga makhata na thijinna ba thorang lakhole Mustaqim hariba mioi asi kumza 2022 da Assam police na Guwahati dagi heroin ga konana faruraba mioi ni haidi Senapati police na mitop khandokpagi drive chathabada mioi chani ga marfu ga tara ga taruk ILP pass pairam daba mioi chani ga kunthra ga tabre na matam helaba pass pairam ba thengnakhre Manipur police na Manipur gi tongan ba district sing da mitop khandokpagi drive makhata na chathari Senapati police na chatharakpa mitop khandokpa drive ki manung da mioi lising ahunga chamanga masak khangdokki hairi Senapati police ki pauna hai matik chabachi chang yaudana Senapati district fauduna chaliba chatlamba mioi sing thigatpagi thabak tha sigi horakpadagi chatharakhi tha sigi taretagi ngarang faubada Senapati police na mioi lising ahunga chamanga ga yangkhai ga mapan masak khangdokki masigi manung da mioi chani ga marfu tara ga taruk na ILP pass yaudaba mioi sing oiki aduga mioi chani ga kunthra ga taret na matam helaba ILP pass pairamba mioi sing oiki hairi loina na chahi sudriba angang nipan thabak su naba Manipur da pusilakpa thengnakhi mioi sing adu mauge tagi halan ki hairi ILP yaudaba amadi matam helaba ILP pass pairamba mioi sing mauge ta leiba ILP counter dagi ILP pass taunaba pibagi thabak chathaki Hauzik faubada ain kai na mitop changsilakpa thengnadri amaromda Senapati police na National Highway to Imphal Dimapur lambi paringi maram Perel lambi aduga Toloi lambi Intervillage Road sing Kaithel sing amadi atai mafam sing da hauzik mitop changsilakra haibagi akanba drive chathari Senapati police amasung mari suba IRB gi team amana ain kaina mitop changsilakra haibadusu yengsinbagi thabak ta yamna kana changsili khongjang asi makha ta na changsin khigani hairi Itek sing na luchingba state administration ga samnaba Kuki jo MLA sing ahakpa cherak pi gani haina UKNN na kihelakre Maitei singna luchingba state administration ga samnaba amadi separate administration gi mayokta leiba Kuki jo MLA sing Hatkani haina Kuki Militant United Kuki National Army UKNN na kihelakle Power corridor na report aurakhibagi matung ina suspension of operation da yaudaba amadi government of Kuki Gam gi banner makha da thabak tauba Kuki Militant United Kuki National Army UKNA gi Department of Home Affairs na ngarang thokiba cherol amada Kuki jogi issue bu na thaiduna separate administration gi mayok ta thabak tauba amasung state lenga ka thabak tauminaba Kuki jogi MLA sing capital punishment fangangani hairi
ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯨꯀꯤꯖꯣꯒꯤ ꯏꯁꯨ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯁ ꯇꯧꯕꯁꯤꯡ ꯁꯥꯊꯤꯕ ꯐꯜ ꯐꯪꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯑꯃꯅ ꯀꯨꯀꯤꯖꯣꯒꯤ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯅꯝꯊꯅꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯨꯀꯤꯖꯣꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡ ꯍꯛꯆꯤꯟꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ UKNAꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯃꯈꯥ ꯁꯥꯡꯊꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯄꯣꯂꯤꯇꯤꯛꯁꯄꯨ ꯅꯩꯅꯔꯤꯕ ꯑꯣꯕꯖꯥꯔꯚꯔꯁꯤꯡꯕꯨ ꯆꯃꯝꯅꯍꯟꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫